MLK Ibom Chagi Mideng Makhada ACSC Manungda Leiba Chalo Mamang Leirak Semjin Githabak Thoram Singh asi MLA Masasa Tuni Yengsen Kray. Yengsen Concert Aduka Mari Lenana MLK Ibom Chan Hai President's Rule Matungda Lakliba no Balenga Kasina AC Kudingma Kilambi Thong Singh Semjin Naba Thabak Paikalakli Masigi Manung Chana Chalo Mamang Leirak asi Sembane Makhatana ACSC Manungda Lady Balambi Thong Singh Su Semjin Naba Thorang Tori Lenga Kasina Miamgi Aifana Bagidamak Chakha Thorangi Thabak Thoram Singh Le Palaitana Paikat Kigani Haina MLK Ibom Chana Fongdoki Lambi Semjin Basik Mari Lainana Laikai Adugi Nupi Amana Fongdorakpada Maikai Asomgi Miamna Lamlai ACG MLK Ibom Chada Lambi AC Semjin Bina Bahajarubada Kudakta Lambi AC Semba Horapane ACSG MLA na Atuba Matamda Miamgi Apambagi Matungina Chakha Thorangi Thabak Singh Paikat Pirapagidamak MLA Buthagat Fongdokli Loinana MLA Asina Miamgi Aifana Batarok Thabak Thoram Kuding Maktasu Saugat Kani Haina Mahana Fongdoki Lamrai Kendra ki MLA Oibiriba Pongwandabam Sar Ibom Tagi Manakta Koi Salomara Mamang Lekai Pi Koi Mayam Satlaga Koi Mamang Lexe Nong Tabagi Sing Tumdana Satpaya the Badigi Lambian Kupendana Koi Hajarubada Hairubaga Yam Tuna Laaga Lambin is Hembira Yam Nuaidare Saribom Tabo Hana Tagata Koi Mamma Talong Mamma Kaina.